Đây là đứa gì Sa Jaya Khangembam aduga haugiba 2023 gi May tang ahumdagi haugiba irang giba mari na ngarang 2024 gi January gi tang 10 sida laibak giba thudok asi thokre akoi gi hautak Thailand hariba mafam asida aduga akoi gi kendra manung asida kumbi kendra manung asida laiba praja khuding mak se akoi pasa pairaga thabai ingang tauraga nungai yaifana laiba mafam amadi akoi oide akoi yam wana sura numaga labukta chingda sing chandana kayama wana hotna jaraga akoi hingjabani akoi gisda paisa paiba kana su laite aduga megi tang ahumdagi ngasi phawbada horok iban lansina maram moiraga akoi chaba thakpa phangaktaba lairabada hena waba haibado akoi oire aduga sigisida masagi chara nongmata oirasu chajanaba haidana migi maramda changubsu nataba isagi mafamda changjaraga sing chanjaba chak thongnanaba sing chanjaba sing ama ni yolaga nongma nini chara chanjariba misak amabu asumaina kuki militant singina pharaga tawiriba thabaksa aikoi kuki kendagi kumnamakta laiba koibada laiba maira paibi ima mayam sing aduga 12 ki chinau mayam singna yamna condemn tawi aduga mangriba aikoi laigidriba mioi mari asida sarkarna kari miyeng yengbirakadage paliba lainga asina makoi gi karamba daita lobirakadage haibado aikoi media da thamjage aduga aikoi gi waraba lamasida hojik sibai singjina central force mayam singjina thomjallaga ngakpigani haidana ngasi bawda koi leiri changni ba mafam se aikoi ngarang khakta changgi ba nate mamang da su sing chandana adum chatli aduga ngarang khanghaudana thoglakli ba se aikoi central force singsiga lautu naraga kuki da scenery bra haibage koi chingnaba lei aikoi na thajadana makoi na ngakpigani senbigani haina mafam sida makoi bu thammi adubu makoi na ngakpibagi mahutta ngasi aikoi gi khunja sing manglakli ba se paliba laingak asina kari haina yengbigadoribano leiriba imung manung ase hena khangbirabani chaningai leijadrabani suningai mafam leijadrabani masida government matik chaba imung asigi phangpham thokpa compensation aduga masigi darkar leiba khudingma laingak sina daita lobiyo aduga aikoi masiga mari leinana mioi mari asiga mari leinana aikoi JC ama semjare aduga JC gi apambagi matungina aikoi mangriba mioi amadi laigidriba haksang makoi mari ase athuba matamda miyamda sinabiyo JC gi kutta sinabiyo amadi imung manungda sinabiyo karigumba athuba matamda sinabi da bataragadi JC na akanba khongjang changchilakani haibase masima thamjage aduga manipur miyam pumnamakna laigidriba imung asigi awabadasu saruk yabiyu amadi JC na laurakpa khongthang khudingmakta manipur gi miyamna mateng pangbiyu haiba wafam sa ei media da thamjage Ay iba pura baje lekta lara batang bajat bajida kuki militer paraga pubire suda jada bade jada banina jali bani sipana ngai bana ne chali bani aju bataba ke jani de aju boy lai le ne chali bani iba pura bani chali baje ju kai na dori je aju bana chum tawadi agoi bitai basa se kamari dori bano mane mone kamari dori bano ba Chete amila ngai bani ana chali bani jilai tala bani chin jola ga chari bani agoi je mone la ngai ai karama na ngai bani ba mone ga kwiri je bu pasa je tum ba ala ngai bro na tabi se ko jinje ka tani ni mole go dunia ga Yani em lấy cho ai gì mà phá là anh em câu mình ai gì miệng này chẳng câu ai gì nó phá nó lại na lại lại ta lại rồi kìa chim cầm thua mình lại ra chim nó chạy lại
ꯊꯣꯔꯛ ꯑꯉꯥꯡ ꯊꯣꯜꯂꯒ ꯆꯦꯡ ꯆꯪꯂꯒ ꯆꯥꯔꯤꯅꯦ ꯑꯩꯒꯤ ꯏꯆꯥꯁꯤ ꯀꯅꯥ ꯇꯥꯛꯄꯤꯅꯤ ꯑꯩꯒꯤ ꯅꯨꯄꯥ ꯂꯩꯇ꯭ꯔꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗꯨꯁꯨ ꯊꯤꯕ ꯐꯪꯅꯕ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯕꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯒ ꯑꯩꯒ ꯌꯦꯡꯅꯕꯒꯤ ꯂꯝꯕꯤꯁꯨ ꯁꯔꯀꯥꯔꯅ ꯄꯤꯕꯤꯌꯨ ꯑꯩ ꯀꯔꯤ ꯇꯧꯔ ꯍꯤꯡꯉꯗꯣꯏꯅꯣ Tahu parim singgan salah imang manulay talara sila ni. Nanti mata si vai laya na. Agad ni bi mayam singgan madam japan ni lay talara tam sing mi yola sari mani na. Narain singgan sakara moina si vai lay na. Mayam na pa mo ko badan moina na sing mi na na. Ini koki maguta tagare ay. Sani para ju masaju ngamde masaju laina amju lai bani jano isuni pisi mai kano ju isuni pisi ju pisak pi tam manga tarung ngale ai kanan ji ngana ni ing na ji sani pam ju si ke bukui dari ya mas masa kare ai ana ji nging noi no ai mayam lai la mo ai si ma pam ai hing ma pam dia mai si ma pam lai ta mala na mani na lupai lai ta mani na sige to na simun masama da pura ko na yang kai sama sila jola sari bana ji dai kari ta na ta ni ai kana si hing doi na ay maya ay alam mo ay saan matuloy lagi mamari mo yan ay nung yaw sa mata pang sa taman ini paano lahat maram siya ay pende tangi may tag ahum daging ngasi pao sida sarkar na su laita laira singi kari kumbang tamateng pangbide aduna maramoy dun ay ngasi paliba jumban sida mayam khangbiro ubiro aduna sak thong na ba gas han ba ngamjade paisa laitabni na aduna ay gini pa sina ching karaga adu chumoy haw gi jaga nate akoi maitai gi area ni akoi maharajmen lay sifai lay haibagi thawai chak thokna akoi chatlaga ngasi khakta ngarang khakta chaluba nate nuti maki chatli aduga maharajmen ga moy loktu naraga tawon basde ya bede chen bere jo aji irang ne man geli ara ga moy na sipai me am tam laga karigi haw gi nisang ta changal bina na chiba na moy na kari to bira ge Howsik imung sida khoi icha kyano lehori je aduga jauh isar be atom bisi ju class 8 9 ka dom ni aji ju tha ko dingi chen thong ta binina tha ko dingi pre lupa chatu ka yang kai je leita ba matam sida de adu thong na mo na ba de ya mo tha ko dingi adu mo holle pa chatu ka yang kai je dong ba chon da ba ya ba nati prakha ya holoi ta hai yumdai thokibase pung kya dai thokibano daga nuti gi singjan basale haije adum ayam nuti gi chalira natraga marakta lepa yawbra daga sumaina marakta lepa da handak ma lok khulai ka na taw adum tang habiyo yon basi akoi sai khulakta sudun jone sagi sum thar silako nan marakta ba matamda akoi lekai siri hotel gumba kari gumba da tamje aduga singjanbagi simphomse masem lan laktingi khoigi me gi tang homde horkibe irang jigi mamang de dum tawbirabra natraga hantak kata tawbibro simtoga singi tabadi ko ire tawba selsi hai ba ku kitaba lamduda lupa lag amaga lising marfu piba kola mahkum de tawba singjo amta puthokpa nang hawdre adu suwana tender ka thachal khitang yung kai saba ngamgadra na tawru adu su kan kumbam ta singthokpa nang hawdre mang mang adu
너기 이몽지기 니원지 năng 나탄더라. 나탄더네. 클래스 까까이노. 난 가도 까까이나. 한딱 이랑 바바 레이터 버제. 이 머런던 다 하요 프라자미암 한글로 까까다. năng ning 하로. 가고 어때 까까이다. năng 힘나 능 하요. 통나래도 많이 떠고노. 제. 뭐 복대로. 바바나 아이기 exam 하이도가 영광을 여우라니 인상 하고 비자더니 하려면 진짜 많아. Katari bhajan hayo. Hayo bhajan hayo. Nang pian ta bado hayo. Baba leitare. Baba kauningai chu leitre. Baba leitrade ai kanana paisa pirga laik tamanduiro.